Sakthongbi sanaduna hominarakpa asangbi amadi tomba ngasidi toina unaba phangkhidri asangbi arapa mailoisan amada darik tamba satkha school gi boarding da leiduna mai masingda pukning sangaraba mapam ama anina kanna honari tombadi larik tamningna leitabagi mayain larik tamthabu ngamkhidri Noma masanupi asangbina lairiba boarding da mapa mama anina laktuna masanupi unare pagi bema ipana haigadabidini tauge khanba thabakta khudum singadabi taugadaba thabakta horel hayeng nairoidabani kariginu nangna boarding da lairaga phanik setlibadi smart oigadabi ipana pikhiba trick sutto phanik setpadagi di hena comfortable oidrone moi mapabungi wado amna hinade ko masadabu onto ngakta kari onto ko ano satnabini haidana ai khoibu khudai khong taido adubu siluki gadro phanik setuna satpada mangam samdana bhonaruki gadro hauzik matamgi phizolgi nungaiba phanik setpi khunung chubi nangumana di karmna khangani punsi haibasidi amuktang lakpani ne nong musat khagal loibane nungai thokadabani asangina pabu aina haibadu mapabung haigum det lam jathoragadi det haigadab khangedana daughter saukhattaba khunung chubu mali ne mi mamang sida nangbo asangbina oina duna ado leibiyo bade mapabu leibigani isagi damakta nangi det leidana nangi mongi dine asa tawranu hai khunung subi lawai nupi khuning kai kai subi hanubi khunung subi sakthi ni madi sonju nabi sirumbi mangondagi kari tamjani ngai leiribani manak forward naklunu kai surkadogo mandro khunung changlakani ne sakthi jilakani ne maman taptan makoi mapabungi ne insinba ma yauri aigi isanupi gi mathok sanglibani ne nangbu nasakthi khunung chui haibase pomnamakna khangi de khoi momse masak thibadi nate ko det yamne hena handsome oyeba adu orasu sanadren he saukhat pe mami masit ama phawa ta dabi makhoi gumbisini ne thabui khumbi ka mandro sudana saba tamgadaba mi khotagi lak tana ai oinaraba hotnaraba matam sida nakhoi magi te thabi mataw sidane karamna yaga tawrino haiba kuiredana ipa isa pulaktawa hayengdi nangi namase lai khurumsat kani hai nangi momdi lai tingi thabak thawai yamna yaujari nangi momna nungai roedana ne ai sadum yare isa bu lobu lakpani ne nakhoigi principal dasu haineram labani nafi naron singdo hayeng phawgi yomsillo tapna ingna tawko aina haidabase tarabro nangbo asangbina kari lai khum kadoino de khangde noi namagi khongbal gi hing haibra hengi khongbal haibra khongbal lai tingkha haibra wa aduda sala khurum loni hairi aina saukhat per religion satlu haibasu yad meitei lining ne hedan mamai thapak manba leibak mapa naptan adum lei nungai khre manada mase leimi ne si khunungai sidi sidagi hen nungai leitre makoi mapabu yare salasi phana kuire makoi mapabungi ne loisandabido yumda phajana numi supama lecture do pibiro ba awai haidi yaroi dabani masigi no PhD asang bido
school boarding dagi mama mapana laururi lai khurma satkani haiduna kana loisil tomba asangbi ukhidaba kuiri uning ukhidraba asangbi lai tabada tomba harauji u thamalgi sarong ama pairaduna asangbi thonginda lepni kuchen chen bit ani do asangbi uning man koyo oi asangbi tholak ubada pigi khana purpa u thamalgi sarong do thok pisil nang lai khurma satkani haidana tabadane mamang sing disatun hikluban hazadra asangbi tomad harau pizaba u thamalgi sarong do tap parga patlang thoki asangbi heinadaba utli tombana nang yamna sawali nang ngarang lai haba tari imasu haksang ngamdaba ngarang lahogdre asangbi heinadaba utli ai adugumado pandre toman harau karini rudoino aina pambama na tholei bro asangmina sawbodo tombudi momon noi nungaibana mahaki haksang do pikthal asangbi nangyam sawgali hayengwai lemina bawado maliko asangbi sawre leibirage he leizarage lobiro he tomba sangsindan phagi oi lao adui salasi asangmina saw lairaba sakthi ba nangon lei dau saru itomta sijakhage tomba kainu sian wa amatangang lamti asangin lang thokliba u thambal do pulwa pul taithoi thamoi nungdo sijet konsil mamit usindona nga khang tamina dum lupthadun satkre nongmani asanggi boarding da tomba la potchai khara se puri asangbi bu security na kokthu asangbi tholpa ubada tomba harau asangbi si aina nangi asa thakra sumpurak paneba khari puraklino tatomba khangde angang woringe da nongon sumpi bado sumning singlaktana kariguma mutang sabadane nang buhek taning sile handak to ekhoi ni na ising saimi na khiba lehau do apan kayam sali khangbra aina ne sikhin purakpan namane bi sing da sune khara pibi namane bi sing do lehau yam pamjabane ngarang do pat chatleba khajing tharai kokpi khara phare imana nangona pinaba thambiri ngaurabani saminau ko hati hum yaukhibaneba imana saban cinthon sapon do khara su tangeba phasu phai hai manga khak yarakpani yumda phangba sa tha kharaga puraktraba su yabuda angaubi kawge taw nang hanwai ken khara loiradi yerum sadong haibado ai ye loiri aigi marung kokpa yen do marung kokle yerum khara yarakpani kai ni section lokto ko tatomba aigi sida phangdaba daitena hayemakhidine aduna puranu ko asangbi nang aina smaina purakpase wakhan nuaitaba adugi nateba ekhoi ma khoina adum pire haiba nangsu kari no matam gi oiba thabuk khring silo haiba adumna dum le ri kamai tongni asangbi wa mas haiba kaw ekhoi gi laksan sangam ma ureba lawdu uradi charadi helaroi mathang sahidadi mara amag ugen haineiba aduga urdi harani tatomba aduna tabama nasaga sanaba singpham ama haibani
isaga sanaba sinfam haibadi isaga sanaba sinfam haibadi u subra yum sabra sekon chatbra sinfam ma hekta sen thokpa yaba sinfam ama o ekhoi mamangi sekon to mi su sen yamna phangi hai adu hainage ni khali ado ai lai hai se akhoi pabung ga hairunu ko na khoi pabung do yam saubne ko adu ta tomba nang heng makhli la lanu ko ai hairoi ba ai lakke sangbi marak lakke ko asangbi ai nang udabada laiba ngamde ba lakanu haiba मीन फजना हाइना बिरोय हाइबा आइन लेरिसे लाइक तमलिबनी तातोंबा ngasi lakibsidagi ne nang suklak laklon karigumba matung laklagadi ima pabung na taraga ne engon saune ba ko lakanu ko ima pabung na sauradi nang sauguna sangbi nang na sauradi ai nungai roi nang saunu ko ai lak roi ko asangbi ekhoi ni unadana ai leiba ngamwan sahi kayano adu asangbi ai napi hoina di honing nangi yada ama phabu yu haning dana netu na satpado ina haraun nungai oina na asangbi nang na wabu ubase ai di yengba ngamdi ai di yam kapni nang na nungai na ba ngasidagi nangi naktagi satluki ai sagi senthok lambi ama thidi haragan nangi nak harauna leplegi kwasang ngasigi satluki thaningda tombai khong lukthaduna thangdokhi asangbi high school living certificate examination mai pak mapalamda laik tam saplani haidun makoi yongi mi sing lang tomba asangbi pauta hingsa se thabi holidun cycle ama tongladuna sangle still yaudaba second do smangda thade nang horoi dabagi matagom sangat tombai matau lesnana itai ngan makhiga udeko katai sedugi tomba lesnana sumna muwahang paukum pibangam tawpham khang mako hol khomdana balakni tombana nakhoi si chakrabo mina hangdi khomde ngan makhai katai dile ruki haiba hanjin hanglakpa lesna gi wahangda hainingda tombana lesna awang khundu workshop yaure matam nen pham khundadana lesna nungaitan itei nang khoisiga khatnabra tomba tawpham khangdi kari haigadabano kari khungadabano haiba khangdi tombana amukta tumilai haiba gwana wabane khumphang khangje ai mako holi itei kok yang haga jabra to ma ku ngau lesna makhata ai budi hangjar roida wajani ai bi taw ise kok sak labani ko mana jaujanu ima bokane pangkat takhane ima bok hai ba se mi oi roi magi kok se sakre hai bani ba sene satri phawbane makoida leimina sedana leiba sidane isen ai kok ta kitna sukbada ai su kok chaktore ai su sidore oiba na sampujagi ni ko cheksinjau tomba lesna yu hai sin targa nuai asangbi bu kok chaklabani kok chakpini haira karamna magi thamoi pen ga dori asangbi asoiba bu losinduna thagat orabadi taning lamgadabani
Magi mo matau khangdi singkhrabi leisna themjin duna mu hai aina phagi tawni ko ima bok na dinya khoilen dam tam si hai bani aduda ipanna palse chakhop pami ne dom tawraba panna ado tei hai bidi haini wajani he ei budi angang orini degi itay dum oijare ado mingau gaji homunga maroi ko ise se yana thajaru janu mase ngawro bani mase angaw bi wakhan khan base ngawi haina bani ko ngaw jani ise mobile sa pai apo direk no su khangdi ba ko hinda mobile wari sana bi wa han musu imago na phakha bane ba ipanandi paije sanu haiba imabo na ya to mato khong khang nang ya ngan bra ya da tumile haiba free khawdi ru ma lo thok tuna mamai mami tei thu to phom khang da duna umai hum kristan tei yam sagala bra yam sana ureba pungi sing thakero pungi sing leyeba ing lawbudu wa maina sak pasidi nung pan phawna sai haina bani ko tombada asangbi tholakle haina lesna na ingit taw tombadi khangbi lesna aisi phajaba phajaina itei bu kanan sakthi haike nang haida su khangida nang engona minam lasu ikhoida leba mingseladi nong matei phamda minam de lesna mingsel na bu mi thamoi phaung u hongna de da asangbi saurap thole hai angang aibu mingsel ga praman to biri boire nangi hongnabi pangtam tamsili orini ne koise lai phau ni tik kiga kanu ko naya di satu ura lesna sinfam thina thin mamang boido ya sapina belaita dan leiri ai bin sina mu de sapiru so ai di yara ne ba asangbi lesna bu fuge ta uwa lesna imunda tingna sensinki to mana kisu kana da bada angang si sapi man angang sin hai wadi nang tarang mani ne ai kisu khande da tomba ningamde tumuna waba ura asangmina temjil tatomba lakpa yam pha wafam matang tatomba singdok ninglambani ngasidi tanja sa hayu karino sang haning bodo nasi nang sa andai loin hai ekonina angang uringida tawhidaba kaya tawkhiba haruidaba kaya haikhiba taibang karino khangdi gi wari ni khandana kaupho upo tatomba ko kauragi hayo nungaitan tomba kangno amatang sangbi nangdi chadal yai phawa mapo amasemna nang inaktagi nomo sang lathokhi nangdi kauki koini na sanaramba mafam le haule red makongdo aidi sangdaba ngamloi sang ningsinglanu haiba yaroi kaukthokpa haibado manaktuda sanglaga aina kaukthokpa ngambada ai mitki pise nang salamdai nangon uhloi khanban bangam desang ai ngan makhai yum spaita mosa nei ngone tamme nang ngasi satkhagani ai paisa tale sing ai workshop yauri nang na haibado ai isara ba thab ama tawaidana ai thabuk tawre sing ado mapalangi mi singse amaga nungsina di hain siksuluko ai asmi maga leiba nong yudaba nong matu ba ngari bi yumdu ne nako ngai bi yumda awang ma dalanda
Angan may himangad nungay minuknutan. Zuba sakina pangalunan. Haraw-haraw labor urag ay na haraw. Musi-musi mangal yaw diba? Amang madihing yung puki. Masi mangal na inihing diba? Nanginungay ba po ko diyeng diba ngamki? Nang mapukto iyeng diba ngamki? Nanginaktalakto na nanginungay ba biyeng jaraga? Nuksaki yasang. Nanginungay. Nasi. Ay nasinthari ba pisa? Nanginungay ba sa tambu? Uzaw kung yabi nungay ba gipirang? Ay wala na lang ko. Ato, ay taptita. Siyan silaw siya. Ay di, Lairabasu din na amnap ibas ngam. Nanginapam na ipaw mo tamning masu. Ay nilarik tamhong gasangbi. Ay chithi ibas ko iti. Mobile ta supay da. Ado, Lairabasu. Sapiba. Lairabasu Thamoi Palli ko. Sapiba Thamoi Palli ko singbi. Sapiba Thamoi Palli singbi.